Impact Museum di mat miyang tabi di basingbu ahan mamakda dari na melam na taramnok chabaloy na krumjari hiyang nga ginini pan ba ningol chako panalak paga iroy na lamdam asida laimnari ba mayang mapamda haraw ba nungay ba ingtapa leba ang mapurang ko original hay na yapa paujal pizari ningol chako paga marilay na say kanbagi tanjadu mayang punna yang minasik Hausi ehak nan luxury ba mapamasi khwairambal ima kaithel dani kaithel sida lakliba amadi phamliba ima singi wakhalonda ningol chako bagi mari leinana isai khanba amadi makhoi wakhalan sing adu punna khangminarusi Imagi mingam tahabiyo ba CS Mohini. Imang se kay lamde bira bano. Ay tapong fukta Ado kaithel sida ki am kui lagi ima just maina phamagpa kaithel da. Say kun musure. Kun muksure ba ko. Ado ima koi gi chakau ba Diwali ko. Adagi chakau ba hai basi koi gi iramdam gi oina di amrok tang lakpa koi gi kumo naman am tang lakpa koi gi festival amani na haija batare ko. Ado masi chakau ba na lakpa sida ko. Ima iwa kolonda kari kari phauge adi kari haining ba lege haibado amtang haibiyo Ngai ba phawe ado yam nungai ba di phawe ko isai su jing je sa ko bagi dam ta sumaina ta ubse adu ko positive yam halle positive sitre sitre ba ko yam mana sitre positive du ngawai to ba hauji ka di yam khena re ro ngasi gi di kya mukti yo lagi ma ngasi gi lising ahum mukti yo le lising ahum mukti yo le ba ko ade hene yon ba ngam ado ima khoi gi khoi lakchari ba si impact music on demand hai ba program ama lai je ko ado ima kai di lakchabani ado ima gi apamba isai amtang haibidi khanbiyo na zo haijari ko kai sai no kan de je ningon sa kau bugi oin khal lagi ko yai kari kano do mera tha gi sana rai do ina khanja mera tha gi sana rai ko ado ima je isai ngang ngam di mali ko mati amtang ngang kira hai te ba ko yam ngai je ima pos makata na yam sit po oiro na sai jari ko Mình ngắm tất khăm ra kìa mình share ko Song gidi Yumnam Rajeshwari Kay lam di ora Yumnam Hoidrom Yung nang di ko Ningol chakaw ba siya kui dre ko Ado kay hayang chita nga re Ado ningol chakaw ba na lakpat sida kari pauge Ningol obi akoy gidi yang harawe sumana lakpade Ningol obi punamak siyabi numsidagi afaba nungaiba oiminar sabi Actually Ado ahan ba su oidoira satpa siya Ningol chakaw ba siya Chiga anirak shubu sak Anirak subo oidoy niya ba ko Ado kay di lay ram nino Aise nupinida kujigumba phigumba khar lay Ano po si kamay tawag tang bro pot che hanaga hadi khara di hen katle Pangkatle ba ko Ado isay am tanga kalbiyo na sa hari ko Kay isay Ningol chakaw ba gi album je chanja Ningol
ꯁꯤꯡꯅ ꯈꯧꯔꯥꯡꯅꯗ ꯉꯥꯏꯖꯕ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕꯅꯤ ꯅꯤꯉꯣꯜꯁꯤꯡꯅ ꯈꯧꯔꯥꯡꯅꯗ ꯉꯥꯏꯖꯕ ꯅꯤꯉꯣꯜꯁꯤꯡꯅ ꯈꯧꯔꯥꯡꯅꯗ ꯉꯥꯏꯖꯕ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕꯅꯤ ꯈꯧꯔꯥꯡꯅꯗ ꯉꯥꯏꯖꯔꯛꯄ ꯅꯨꯃꯤꯠꯇꯣ ꯑꯣꯏꯔꯦ ꯉꯁꯤ ꯅꯣꯡꯃꯗꯣ ꯀꯦꯊꯥꯔꯗꯅ ꯃꯀꯤ ꯁꯦꯝꯗꯨꯅ ꯏꯄꯥꯝ ꯂꯝꯗꯝ ꯇꯝꯅ ꯅꯨꯡꯉꯥꯏꯅ ꯆꯠꯀꯅꯤ 이마기 맹 amta haibiuba. ꯑꯩꯒꯤ ꯃꯤꯡ ꯁꯣꯐꯤꯌꯥ ꯀꯧꯋꯦ Sophia. Ado ima se kai lamde oibirabano. ꯃꯣꯏꯔꯥꯡ ꯀꯝꯄꯨꯗꯒꯤ Moirang kampudagi ko. Ado ima kaithel da smaina phanik yolakpase. Kya chahi di kyam kuirage. ꯆꯍꯤ 13-15 Ado di kuire ko ima. Ado khena basu mayam leiramani na khanjai ko. Positively kamain tawge ima. ꯑꯁ ꯍꯣꯏ ꯁꯤꯠꯇ꯭ꯔꯦꯗ ꯌꯣꯜꯂꯁꯨ ꯀꯩꯅꯣ ꯁꯦꯟꯗꯣꯡ ꯌꯥꯎꯅ ꯌꯣꯟꯕꯗꯣ ꯑꯣꯏꯗ꯭ꯔꯦ ꯋꯥꯅꯔꯕꯅꯤꯅ Ado khoi chakouba diwali ko hayeng chitang ngai ko. Ado chakouba haibasidi khoi iramdamgi oina kumamada amutang lakpa kumhai ni ko. Ado mayam si chille ngasi je ko. Ado ima chakouba na lakpasida ima wa khalonda kai lege khatang haibiyo. ꯆꯥꯛꯀꯧꯕ ꯂꯥꯛꯄꯒꯤꯗꯤ ꯅꯨꯡꯉꯥꯏꯔꯦꯀꯣ ꯑꯗꯨꯒ ꯂꯥꯟꯅ ꯇꯧꯈꯤꯕꯒꯤ ꯆꯥꯛꯀꯧꯕ ꯆꯍꯤ ꯂꯦꯞꯄꯨꯕꯒꯤ ꯑꯃꯨꯛ ꯂꯥꯛꯄꯁꯤꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯍꯔꯥꯎꯕ ꯑꯃꯔꯣꯝꯗꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯃꯔꯣꯝꯗꯁꯨ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯃꯥꯅꯦ ꯆꯨꯝꯃꯦ ꯃꯥ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯄꯨꯟꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯑꯗꯨꯝ ꯐꯣꯡꯗꯣꯛꯄꯤꯅꯤꯀꯣ ꯑꯗꯨꯕꯨ ꯇꯧꯗ ꯌꯥꯗ꯭ꯔꯕ ꯀꯨꯡꯒꯤ ꯑꯃ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯒ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯀꯣ ꯅꯨꯡꯁꯤ ꯆꯥꯟꯅꯅꯀꯣ ꯑꯗꯣ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯗꯈꯤꯅꯥꯒꯤ ꯃꯇꯥꯡ ꯑꯗꯒꯤ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯀꯣ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯤꯇꯪ ꯍꯥꯏꯕꯤꯔꯝꯃꯨ ꯏꯃꯥ ꯗꯣꯈꯅꯥꯗꯤ ꯃꯃꯜ ꯑꯌꯥꯝꯕꯗꯤ ꯇꯧꯗ꯭ꯔꯦ ꯍꯟꯗꯛꯁꯦ ꯂꯩꯕ ꯎꯕꯁꯦ ꯐꯤ ꯃꯇꯦꯛꯀꯨꯝꯕ ꯑꯗꯒꯤ ꯃꯌꯦꯛ ꯅꯥꯏꯕꯗ ꯍꯥꯏꯔో 1,000 ꯄꯤꯕꯩ ꯆꯥꯡ ꯁꯤꯒꯨꯝꯕ ꯑꯗꯒꯤ ꯐꯤ ꯁꯥꯗꯥꯗ ꯍꯥꯏꯔꯣ ꯐꯤ ꯃꯇꯦꯛꯀ ꯐꯅꯦꯛꯀ ꯁꯤꯒꯨꯝꯕꯗ ꯍꯦꯟꯅ ꯆꯥꯎꯅ ꯍꯥꯞꯅꯕ ꯎꯗꯦꯗ ꯋꯥꯅꯕꯒꯤꯔ ꯀꯩꯅꯣ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯂꯣꯏ ꯇꯧꯔꯦ 이마기 이몽 만ung부수 거 거기 아와바 파나 레라마가수 거기 자코바 락바시다 누가이바 마북타빠 아데기 아이디 아나에 야우다보 오레슈노나 웨스트 자리 거 이마 하가처리 이마 이마 마양기 밍암 딱 강자게 거 맞아 세라나나 강자게 이마게 하나 해비요 ꯑꯩꯒꯤ ꯃꯤꯡ ꯔꯣꯕꯤꯇꯥ ꯀꯩꯁꯥꯝꯊꯣꯡ ꯇꯣꯞ ꯂꯩꯔꯛ ꯅꯣꯡꯂꯦꯞꯄꯝ ꯕꯤꯛꯇꯣꯔꯤꯌꯥ ꯑꯗꯩ ꯈꯨꯔꯥꯏꯗꯒꯤ ꯅꯣꯡꯊꯣꯝꯕꯝ ꯏꯕꯦꯝꯆꯥ ꯊꯥꯡꯃꯩꯕꯟꯗꯒꯤ ꯊꯥꯡꯃꯩꯕꯟꯗꯒꯤꯀꯣ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥ ꯁꯨꯃꯥꯏꯅ ꯎꯅꯕꯁꯦꯀꯣ ꯏꯃꯥ ꯆꯥꯛꯀꯧꯕꯁꯦ ꯍꯌꯦꯡ ꯈꯤꯇꯪ ꯉꯥꯏꯔꯦꯀꯣ ꯑꯗꯣ ꯆꯥꯛꯀꯧꯕ ꯂꯥꯛꯄꯁꯦ ꯀꯔꯤ ꯐꯥꯎꯒꯦ ꯏꯃꯥ ꯍꯣꯏꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯗꯤ ꯍꯥꯏꯗꯤ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯅꯍꯥꯟꯃꯨꯛ ꯀꯧꯗꯕꯅꯤꯅꯕꯀꯣ ꯍꯟꯗꯛ ꯀꯧꯕꯁꯤꯗ ꯑꯁ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯍꯥꯏꯗꯤ ꯀꯨꯝ ꯑꯃꯗ ꯑꯃꯨꯛꯇꯪ ꯂꯥꯛꯄ ꯀꯨꯝꯍꯩꯅꯤꯅꯀꯣ ꯅꯤꯉꯣꯜꯁꯤꯡꯅ ꯁꯤꯕꯨ ꯌꯥꯝ ꯋꯥꯅ ꯈꯧꯔꯥꯡꯅ ꯉꯥꯏꯕ ꯉꯥꯛꯇꯅꯤ ꯁꯤꯗ ꯀꯦꯖꯍꯧꯔꯒꯦ ꯂꯥꯡꯖꯍꯧꯔꯒꯦꯅ ꯇꯧꯖꯍꯧꯔꯤ ꯉꯥꯛꯇꯅꯤꯅꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯑꯗꯣ ꯉꯁꯤ ꯄꯣꯠꯁꯤꯠꯇꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯈꯔ ꯑꯗꯨꯝ ꯌꯣꯜꯂꯦ ꯉꯁꯤ ꯉꯁꯤꯗꯤ ꯈꯔ ꯑꯗꯨꯝ ꯌꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯌꯣꯟꯖꯗꯦ ꯍꯟꯗꯛꯇꯤꯀꯣ ꯌꯥꯝꯅ ꯇꯣꯡꯕ ꯇꯣꯡꯗꯕꯩꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯑꯅꯝꯕꯅꯗꯤ ꯈꯔꯗꯤ ꯄꯣꯠ ꯁꯤꯠꯆꯔꯦ ꯑꯗꯣ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯏꯃꯥ ꯑꯍꯨꯝꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯏꯁꯩ ꯑꯄꯥꯝꯕ ꯑꯝꯇꯪꯒ ꯈꯟꯕꯤꯌꯣꯅ ꯍꯥꯏꯖꯔꯤ ꯁꯛꯄꯒꯗꯤ ꯀꯅꯥꯅꯣ ꯈꯪꯖꯗꯔꯦ ꯑꯗꯨꯒ ꯁꯨꯀꯦ ꯀꯦꯗ ꯅꯤꯡꯊꯤꯖꯕꯤ ꯑꯗꯨꯗꯣ ꯌꯥꯝ ꯄꯥꯝꯖꯩ ꯑꯩꯒꯤꯗꯤ ꯑꯗꯣ ꯈꯤꯇꯪ ꯃꯇꯦꯛ ꯑꯃꯇꯪꯒ ꯉꯥꯡꯕꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯀꯣ ꯑꯗꯨꯗꯤ ꯍꯩꯇꯦꯍꯦ ꯑꯗꯣ ꯏꯁꯩꯁꯦ ꯍꯥꯏꯗꯤ ꯗꯤꯗꯤꯀꯦꯠ ꯇꯧꯅꯤꯡꯕ ꯃꯤꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯤ ꯇꯥꯍꯟꯅꯤꯡꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯁꯔꯣꯖꯥ ꯀꯣ ꯑꯗꯣ ꯏꯆꯦ ꯏꯃꯥꯒꯤꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯒ ꯄꯨꯜꯂꯞ ꯑꯗꯨꯝ ꯌꯥꯔꯦ ꯄꯨꯝꯅꯃꯛꯇ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯍꯟ ꯖꯨꯂꯤ ꯀꯣ ꯑꯗꯨꯗꯤ ꯏꯁꯩꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯥꯖꯔꯛꯂꯒꯦ ꯑꯗꯨꯒ ꯏꯃꯥ ꯑꯍꯨꯝꯒꯤ ꯃꯐꯝꯗꯁꯨꯀꯣ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄꯁꯤꯗ ꯅꯨꯡꯉꯥꯏꯕ ꯆꯥꯎꯈꯠꯄ ꯄꯨꯔꯛꯄ ꯑꯣꯏꯔꯁꯅꯨꯅ ꯍꯥꯏꯖꯔꯤꯀꯣ ꯇꯉꯥꯡꯅ ꯆꯤꯟꯕꯥꯜ ꯉꯧꯔ ꯌꯥꯇꯨꯝ ꯌꯦꯡꯕꯩ ꯄꯦꯟꯕ ꯅꯥꯏꯗꯔꯦ ꯊꯃꯣꯏ ꯃꯤꯍꯨꯟ ꯇꯅꯤꯛꯂꯦ ꯑꯩꯒꯤ ꯍꯥꯏꯔꯣ ꯅꯨꯡꯁꯤ ꯍꯥꯏꯅ ꯁꯨꯛꯀꯦ
ꯈꯪꯖꯕꯤ ꯅꯪꯁꯦ ꯑꯩꯒꯤ ꯀꯅꯥꯅꯣ Imagi ming amta khangzage ba. Kongbray lakpam ong bi Bhakti Mala Devi. Bhakti Malang. Ahoy. Yam phajai imagi ming su phajai masak su phajai ko. Ado imang kai lam dai di oi biram. Sagoman Tera Amudoler Machin. Tera dagi ko. Ahoy. Ado ima smaina kai thel da ima se phamlak pa se chahi kya muk shura ke ima. Ai se Chaitra Maitra nga hel. Chang amu hele ba. Ado kuini kuire ko ima. Ado masi khena ba khoi thaina gi ima na hek phamak pa dagi ko. Hauji matam siga si kitang haibiram ni. Has Taina Pamakadi, Nunga Hojiki, Matamna, Porapanina, Irang, Chiga, Degi Kano, one Mamalapanina, Poyonche, Dao Yaroga, Yoli, the Adragatum to air. She Ado nga sige di kyam sila. Nasigi di Rani Marie Mangayon. Rani Marie mangayon to kreba. Ado haujikan di Rani ama dadum paisa je dum phajai ni ko. Kadi Kogedi, Hojiti Sendong like Port Kuding Magda, Madam di Loima online and Kangna Ravanina, Akoina Katang Happy Ramu, Aduga, Dum Kara Kochutunga, Dum Yonto again. Hoi hoi ma. Ado ima ningol chakoba se hayeng chitangai re ko. Ado ningol chakoba lak pa se ima da kari phau ke. Ningol Sako ni Kanbada. Isa mapanda leibado ngarang nung dang ticket ka ini ako si irang sina yara roidra haida na ung leirura ba atago ako si yakhaning maning thada ngang ticket ka imogdo ichu chu thola ani hai ta ba de yam nungai je Ado ima di chatloi dro. ai di chat loi mayang kok dori mi yang khai mu kok dori ko gi di pulak ki oina ko ba Pulap ki oina ko be ne ba ko. le kai gi ako gi athai chum halaman ong ki ba ko ki ba mayam du khar ko dori ni na ne ima hoi di chat la ro Chatla re ba. Sacrifice to kre ba ima ge. Ado ima ko gi lamdam sigi ko. Mamang chahi da di kumai si pangtok tre ko. Khoi ningol chakoba je ado bo handak ti pangtok to re. Ado masiga mari leina na imana haidi lamdam da leiriba miyam da ko imagi site gi khoi gi wahi khar dang phongdok piram. Lamdam sida leiriba mi pung khuding makche lan chi loidana ing na chikna santi oina la ko oira sanu ningol na piramba bor se lem na mangdi haibagi da magda ningol chako basina adum ayung bo ora san magi mai kai de Taga chari ima ya nuai jai ado ima isai am tanga khanbi dare ima ya pa am isai am tanga Sadanandana sakpa koina paibi chek la ni to khallage koi na pai bi chekla ado ima matem tanga bi da nuai ni da no para Koina pai ba chek la ni nang che koina payu leira khulakta Yare yam nuai jai ima ado ima bu su ko haidi imu manungda adagi ningol chakoba na lak pasida ko haidi yaifa ba adagi chakot pa porak pa oreshunu na ko wish tau jari adu do ojara si leiba ai dagi na te leiba ki oina loi ma phabo oira si taga chari ima Koina paibi chiklani nandi Koina paibi chiklani nandi Koina payu leira kulata Koina payu leira kulata Thank you ma'am, thank you very much ima gi mem tai biu ba Bijaubi kai lam de biram ima sa Bamolekai ba mo le kai digi ado ima kyam kui dage sida kai thel da ima na smaina pot yolak pase 30 dai ni ko aju 75 sure ko o chahi kontra de bang phamak pane ba ima sa adu 75 yaure ko ado adu ti am kui de ko adu ti ima yamna ado ima si kai no ima na yoli mem sa kogi helungi pot ngap tane si elungi ne ko sol gumba ado ima gi si je khutha bi leibro kamai to ge moina ꯑꯩꯈꯣꯏꯒꯤ ꯔꯥꯅꯥꯏ ꯊꯥꯖꯔꯒꯅꯦ ꯑꯗꯨꯝ ꯁꯥꯖꯕ ꯍꯥꯏꯇꯥꯔꯦ dum sa jaba ko ꯑꯗꯣ ꯊꯥꯗꯗ꯭ꯔꯒꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯑꯁꯥꯕ ꯄꯣꯔꯛꯄꯗ ꯑꯗꯨꯝ ꯂꯧꯋꯦꯕ ado imagi sida koina uza matam da koi maitai gi oiba sol su yaure adagi koi gi ichinaw tribal singi su yaure ko ado ima koi gi chakoba se heng chita ngai re ko ado chakoba na lak pasida imai wakhalon da kari phauge ꯆꯥꯛꯀꯧꯕꯗ ꯂꯥꯛꯄꯁꯦ ꯌꯥꯝꯗꯤ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯩꯀꯣ
ꯍꯥꯏꯕꯗꯤ ꯃꯌꯨꯝ ꯃꯀꯩ ꯂꯩꯖꯗꯕ ꯀꯥꯡꯕꯨ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯏꯆꯥ ꯏꯁꯨ ꯀꯧꯔꯅꯦꯅ ꯇꯧꯔꯦ ꯃꯣꯏꯅ ꯃꯌꯨꯝ ꯃꯀꯩ ꯂꯩꯇꯗꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯀꯧꯕ ꯄꯥꯝꯖꯗꯦ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕꯅ ꯉꯥꯡꯉꯤꯀꯣ ꯑꯗꯨ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯅꯨꯃꯤꯠꯇꯣ ꯆꯥꯛ ꯀꯧꯕꯗꯣ ꯂꯦꯞꯊꯣꯛꯑꯒ ꯅꯣꯡꯉꯥꯜꯂ ꯀꯧꯕ꯭ꯔꯥ ꯌꯧꯗ꯭ꯔꯤꯉꯥꯏ ꯀꯧꯕ꯭ꯔꯥ ꯑꯩꯈꯣꯏ ꯇꯧꯖꯩꯌꯦ ꯑꯗꯨꯅ ꯃꯣꯏꯁꯨ ꯀꯩꯒꯨꯝꯕ ꯃꯣꯏ ꯑꯔꯥꯝꯕꯥꯏꯅ ꯀꯧꯏ ꯈꯣꯠꯂꯤ ꯍꯥꯏꯕꯗꯣ ꯃꯁꯤꯗ ꯂꯥꯛꯄ ꯇꯥꯔꯗꯤ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯐꯤ ꯅꯨꯡ ꯑꯗꯨꯝ ꯄꯤꯒꯦꯅ ꯈꯜꯂꯤꯀꯣ ꯌꯧꯗꯤ ꯌꯧꯁꯤꯜꯂꯛꯇꯕ ꯌꯧꯔꯛꯇꯦꯕꯀꯣ ꯌꯧꯔꯛꯇꯦꯕ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ 이마기 밍 ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯑꯩꯒꯤ ꯃꯤꯡ ꯍꯟꯖꯕꯝ ꯑꯣꯡꯕꯤ ꯀꯕꯤꯇꯥ ꯂꯩꯐꯝꯗꯤ ꯀꯥꯏꯗ ꯂꯩꯐꯝꯗꯤ ꯀꯩꯁꯥꯝꯊꯣꯡ ꯑꯦꯂꯥꯡꯕꯝ ꯂꯩꯀꯥꯏ ꯀꯩꯁꯥꯝꯊꯣꯡꯗꯩꯀꯣ ꯅꯛꯑꯦꯀꯣ ꯏꯃꯥ ꯑꯗꯣ ꯏꯃꯥ ꯆꯥꯛꯀꯧꯕ ꯂꯥꯛꯄꯁꯤꯗ ꯏꯃꯥ ꯀꯔꯤ ꯐꯥꯎꯒꯦ ꯆꯥꯛꯀꯧꯕ ꯂꯥꯛꯄꯁꯤꯗ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯌꯥꯝ ꯊꯤꯅ ꯍꯔꯥꯎꯋꯦ ꯍꯔꯥꯎꯃꯟꯗꯅ ꯀꯞꯅꯤꯡꯉꯦ ꯍꯟꯗꯛ ꯆꯥꯛꯀꯧꯕ ꯌꯥꯏ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏ ꯄꯣꯠ ꯌꯣꯟꯕꯗꯒꯤ ꯋꯥꯐꯝ ꯅꯠꯇꯅ ꯃꯌꯥꯝꯁꯤ ꯈꯤꯇꯪ ꯀꯩ ꯍꯥꯏꯅꯤ ꯃꯥꯏꯟꯁꯦ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯋꯥꯈꯜꯁꯦ ꯑꯩꯈꯣꯏꯒꯤ ꯇꯏꯪꯕ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯏꯃꯥ ꯈꯪꯗ꯭ꯔꯦ ꯃꯈꯥꯗꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄꯁꯤꯗ ꯃꯌꯥꯝꯗꯗꯤ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯏꯃꯥ ꯃꯦꯁꯦꯖ ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯗꯔꯣ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯑꯗꯒꯤ ꯗꯨꯈꯅꯥꯒꯤ ꯀꯩꯅꯣ ꯌꯥꯝꯕ ꯌꯥꯝꯗꯕ ꯀꯩꯝꯇ ꯊꯤꯅꯗꯕ ꯑꯗꯒꯤ ꯌꯥꯝꯅꯅꯦ ꯅꯨꯡꯁꯤꯅꯅ ꯃꯕꯨꯡꯅꯁꯨ ꯃꯆꯟ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯗꯒꯤ ꯃꯆꯟꯅꯁꯨ ꯃꯕꯨꯡ ꯌꯥꯝ ꯅꯨꯡꯁꯤꯅꯅꯅꯦ ꯂꯩꯕꯥꯛꯁꯦ ꯏꯪꯅ ꯇꯞꯅ ꯄꯥꯟꯅꯕꯒꯤꯗꯃꯛꯇ ꯌam ꯅꯨꯡꯁꯤꯅꯕ ꯑꯣꯏꯔꯒꯅꯦ ꯌꯥꯝꯅꯅꯦ ꯐꯖꯅ ꯄꯥꯡꯊꯣꯛꯍꯟꯅꯤꯡꯉꯤ ꯍꯥꯏꯗꯤ ꯃꯕꯨꯛ ꯇꯞꯄ ꯏꯪꯕ ꯇꯞꯄ ꯑꯗꯨꯃꯅꯦ ꯑꯃꯨꯛ ꯍꯟꯅ ꯂꯥꯟ ꯅꯨꯡ ꯀꯔꯤꯇꯒꯤ ꯋꯥꯈꯜ ꯈꯟꯅꯗ꯭ꯔꯕ ꯃꯌꯥꯝꯁꯦ ꯀꯣ ꯑꯗꯨꯒ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯑꯍꯟꯕ ꯑꯃ ꯅꯥꯏꯗ꯭ꯔꯒꯗꯤ ꯆꯞ ꯃꯥꯟꯅꯔꯗꯤ ꯑꯗꯨꯝ ꯈꯟꯅ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯈꯤꯇꯪ ꯍꯟꯊꯅꯕꯒꯤ ꯄꯣꯠꯁꯦ ꯏꯃꯥꯗꯤ ꯑꯣꯏꯍꯟꯅꯤꯡꯉꯤ ꯏꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯐꯣꯡꯗꯣꯛꯄꯤꯔꯤꯀꯣ ꯑꯗꯣ ꯏꯃꯥ ꯆꯍꯤ ꯀꯌꯥꯃꯨꯛꯇꯤ ꯁꯨꯔꯒꯦ ꯏꯃꯥꯁꯦ ꯀꯩꯊꯦꯜꯗ ꯁꯨꯃꯥꯏꯅ ꯄꯣꯠ ꯆꯩ ꯌꯣꯜꯂꯛꯄꯁꯦ ꯑꯩꯅ ꯊꯣꯛꯂꯛꯏꯁꯦ 2012 ꯑꯗꯥꯏꯗꯒꯤ ꯊꯣꯛꯂꯛꯄꯗꯨꯅ ꯃꯔꯛꯇ ꯈꯤꯇꯪ ꯑꯃꯨꯛ ꯂꯦꯞꯄꯨꯔꯦ ꯖ꯭ꯋꯥꯔ ꯍꯥꯕ ꯃꯇꯨꯡꯗꯒꯤꯗꯤ ꯏꯃꯥ ꯂꯦꯞꯇꯅ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦ ꯁꯤ ꯀꯥꯏꯔꯒ ꯑꯃꯨꯛ ꯁꯥꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯏꯃꯥ ꯂꯦꯞꯇꯅ ꯑꯗꯨꯝ ꯑꯗꯣ ꯏꯃꯥꯅ ꯌꯣꯜꯂꯤ ꯃꯌꯥꯝꯁꯤ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯏꯃꯥꯅ ꯌꯣꯜꯂꯤꯁꯤꯔꯣ ꯃꯅꯤꯄꯨꯔ ꯍꯦꯟꯂꯨꯝꯒꯤ ꯄꯣꯠ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯁꯥꯖꯕ ꯄꯣꯠ ꯉꯥꯛꯇꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯏꯆꯤꯟꯅꯥꯎꯁꯤꯡꯒꯤꯁꯨ ꯌꯥꯎꯔꯤꯀꯣ ꯁꯤꯗꯤ ꯃꯣꯏꯅ ꯁꯥꯖꯕ ꯑꯣꯏꯗꯣꯏꯔꯥ ꯃꯩꯇꯩꯅ ꯃꯣꯏꯅ ꯁꯥꯕꯁꯨ ꯄꯣꯔꯛꯏ ꯑꯗꯒꯤ ꯃꯣꯏꯅ ꯉꯥꯛꯇ ꯄꯣꯔꯛꯄꯗꯤ ꯌꯣꯟꯕꯗꯣ ꯑꯩꯈꯣꯏ ꯊꯨꯡꯅꯗꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯇꯝꯃꯒ ꯑꯗꯨꯝ ꯁꯥꯖꯔꯦ ꯃꯩꯇꯩꯅꯁꯨ ꯑꯗꯨꯝ ꯌꯦꯡꯉꯒ ꯑꯗꯨꯝ ꯁꯥꯔꯦ ꯃꯩꯇꯩꯗꯤ ꯌꯥꯝ ꯍꯩꯒꯜꯂꯤꯗꯅ ꯑꯗꯨꯝ ꯌꯦꯡꯉꯒ ꯁꯥꯔꯦ ꯑꯗꯣ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯉꯁꯤꯗꯤ ꯀꯌꯥꯝ ꯌꯣꯜꯂꯒꯦ ꯑꯩꯈꯣꯏꯒꯤ ꯆꯥꯛꯀꯧꯕꯒ 이마시 챙거우지 우리 좀 여워 마침 पैसा지 마침 티다디 컹가로 할방 감드래 카디 온 그래봐거 아도 이마 이사이 암땅아 칸비우네 이사이세야 와항 아마땅 항저게 손타라 타모기 와항니 이사이제 하람도이디 말리고 마티 암땅 사피아디 누가이니다 네 이사이도 아이 챙나 하이독저라게 아코이 아이가네 이번에 아이기 누빠네 이번에 바 이사이세 이사이 메역세고 이사이 메역세 한저범 대한데 사람마도 아코이 아이가네 바 2005다 라이기드레바 Wahan amatan Wahan amatan hang jage Shon thara thamoigi wahan ni Shon thara thamoigi wahan ni Paukhum amatan piramu Paukhum amatan 네기 밍 암땅 칸자게 아이기 밍 아빠 라카파티 ꯑꯗꯨꯝ ꯕꯔ ꯆꯪꯖꯜꯂꯦꯀꯣ ꯑꯩꯈꯣꯏꯁꯦ ꯑꯗꯣ ꯀꯩ ꯂꯝꯗꯩꯗꯤ ꯑꯣꯏꯕꯤ ꯑꯩ ꯇꯥꯕꯨꯡ ꯀꯣꯛꯇꯩꯅꯦ ꯇꯥꯕꯨꯡ ꯈꯣꯛꯇꯒꯤꯀꯣ ꯑꯗꯣ ꯆꯥꯛꯀꯧꯕꯁꯦ ꯀꯨꯏꯗ꯭ꯔꯦꯀꯣ ꯍꯌꯦꯡ ꯆꯤꯠꯇ ꯉꯥꯏꯔꯦꯀꯣ ꯑꯗꯣ ꯆꯥꯛꯀꯧꯕ ꯂꯥꯛꯄꯁꯤꯗ ꯀꯔꯤ ꯐꯥꯎꯒꯦ ꯆꯥꯛꯀꯧꯕ ꯂꯥꯛꯄꯁꯤꯗ ꯑꯩ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡ ꯆꯥꯛ ꯀꯧꯕꯤ ꯌꯥꯝ ꯍꯔꯥꯎꯖꯩꯀꯣ ꯑꯗꯣ ꯑꯩ ꯆꯥꯛꯀꯧꯕꯕꯨꯗꯤ ꯑꯩ ꯆꯠꯂꯔꯣꯏꯕꯀꯣ ꯑꯩ ꯏꯃꯥ ꯑꯃ ꯂꯩꯇ꯭ꯔꯦ ꯆꯠꯂꯔꯣꯏ ꯑꯗꯣ ꯃꯌꯥꯝ ꯆꯥꯛꯀꯧꯕ ꯂꯥꯛꯄꯁꯦ ꯃꯌꯥꯝꯁꯦ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝꯁꯦ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯕ ꯀꯥꯏꯅꯗꯕ ꯃꯇꯨꯡꯗ ꯑꯗꯨꯝ ꯑꯄꯨꯟꯕ ꯁꯨꯝ ꯑꯣꯏꯍꯟꯅꯤꯡꯉꯤ ꯑꯣꯏꯕꯁꯨ ꯑꯣꯏꯖꯒꯦ
ยามนุ่งไอเจอันดูกันโนไก่เทียนกีปวดลำสิงเสียสิดาแกันตินเดพังอีเสียกะริโอย kan na pangje tai sak nang loi pangye ko saki plagano sima tai tan aluso bara kasauri loi pangye tai da moina kade makai ma kade na pubi no hare ka su adu mo kai na puba อ๋อกะฮัลปังงำดะบะยาวรกะสุกอ yaw ka su ai na tam tinli ten ba su อะดมนะให้ดิสิจะปุ้งกาเดนะกาบ่ห่างเดนแคนติน pung ayuki pung taruk tay na nang din pung mga buhang งามงะสิดีกามสิกะให้ดิมาคาดดิมีมยามจะเพิ่มเลวเดก็จักก็ kasi di ako yo na di sisik ta di lupalising tari ni palang yo le แต่นี่ปามุ ha ติโอ ren dang pung mga baw ta di tarang mo ayuk tong man ให้ดิ oi เฟสติวัลจิกะมาดิเลงนะมยามลากปะสิตุมเฮเลนะตากปะเนบะดุนะตากปะดิก็อะดมนะฮังไกดิกะมายตอเกโพสิเซ ang ri pot che kan site ชิดเตบะก็ ay dum kaga budi sila ka ko sino ni ni dana hele sipache sa ko ni ayuk sila pe ni มาเลยมายามสิจินบ่สิเฮงกะลักปะเนี่ยอาวาไปงาตะปะทาบะลากโอยนะก็งามจันเนอะดูคุยอิสัยมาตั้งกะเนี่ยนะตั้งคันบิโอนะจะให้เจอีก็ kan ke isai ji ai di kana ri tong jin da sang mo ka ni amba da sang e ta wara wi ai be sai sai am pam je kanagi thong zindabu lipluni ngoi bi unsina palim pan thau nonga thaga kanai ma pandabu oi naruni numa phadu napjanin ipam lamdam nungsiba อิมากินมีกับตาให้บิวบะ Tababi. ไล่พมดิไกดูเด Uri boko palatila. อิมาเซไกเทลตะแกมคุยละเกปุ Sahi tamari sure. ชหิตามริชุเรบะอะดูชหิตามริเซอัมยามเมกุยมา Yame. อะดูอิมากีดายูลิมยามเซให้งามตะนี่ก็ Hai ngatani. อะดูบัดท้ายนี้มาตำกะหงซิงมาตำกะเคนะบะเซมาอะดูกิมาติเคนะบะเลมันนี่ก็ Adu kimati khana yam thina khana khitang daga natre. อะดิโพสิติกะมายตอเกมา Osit yadre yadre. โพสิติยาด Sitere ba. Kula man kaudaba matam mo yausara abani. Zigi lan zigi ko irang zigi ji khodi irang je sumain tawbudi pamdre ba. Irang tuna loisan ba ko santi le ba pame sumai sum taw tar ga ko. ฮ้อยๆ Akhoi je sungya ya roi ba. อะดูอิมาจักกูบะเซให้จิตง่ายเลยก็ Chakau ba jai hang chitang ngai ko. Kun ju haira ni yoli ko. Adu le ke andar lai ba mayam sinati. Moi gi sunu ngai ta ba le je ko. Adu akhoi di chakau ba pot pham ba ju chai tra mi sure chakau ba ju ta mi sure sata ba. Han tak su khoi chat roi ba. Kai noi da ne akhoi ke su ke na taw de ba. Moi mayam na nu ngai ta ba do. Akhoi di sodam charuk yawi da na. Adu pot che bu de khoi yoli. Adu yoli du ngai. Ya da ne pot che yam chitre ba. อะดูอิมาปวดสิจูหันยามหันดาเรนะตักปีดีกว่าอะดูงะสิกีดีแกมุกที่ยอนบีระแก Siam yun di de hoi yun de hai se ko sing tare ni pan bu di yol le. Adu yu sung nai ma tam de di ko. Jahi ani khoi gi irang je thok ting hai gi mamang ko. Adu ai gi mamang de di ko khoi sung ma tam je lu pal sing kun cha. Kun manga. Yam da ta kun mai yol le ba. อะดูกิมาติเคนะเกรบ Ki ก็ ma ti khena ga re ba. อะดูอิมาจักกูบัชนะลากก็สิดะก็ลำนำสิดะเลยนี่บะมียามดะอิมากีใส่ตะกี้เนี่ยไว้คันดังทำบิรำ Sa ko bu na ko sahi ma gi la ko si da ba ko. Nu ai ba yai pha ba ko. Tek ta kai da ba ko. Ga ai ni khoi gi Manipur da thoi ba che. Si su le phan ba. Santi lai ba pa me ba. ดูไว้นุ่งไอ้นะปุ๊บที่ช่างนะหาเราเลยไปต่อเอาดูขึ้นปามเลย ยามนุ่งไอ้เจอะดูอิมานะจัตระกสุก็ โอ้ยชัดแต่สู้จันนิ่งไม่ใช่มุกเลยนะไม่ขนาดนี้ตุ้มชัดสนุกกว่าไปที่อันจอยทะเลอะดูก็ลานสินะสู้กับคุยตะก็จันนิ่งมาหาเราปุ๊บปุ๊บเกลียบ อิมานะปามซะบะอิเซยามตังกะคันดิอยู่เน ไอ้น่ะปามจะไปใช่ไอ้น่ะปามจะไปใช่ดีนะกันโอเคกันดิ
ꯀꯩꯅꯣꯅ ꯁꯛꯄ ꯏꯁꯩꯗꯣ ꯑꯩꯈꯣꯏꯒꯤ ꯒꯣꯀꯨꯟꯒꯅꯦ ꯁꯣꯅꯤꯌꯥꯒꯅ ꯀꯨꯝꯕ ꯁꯛꯈꯪꯗꯕꯗꯣ ꯁꯛꯈꯪꯗꯕ ꯁꯛꯈꯪꯗꯕ ꯍꯥꯏꯗꯥꯏꯅꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯊꯥꯗ ꯂꯥꯛꯎꯒꯦꯅ ꯁꯛꯄꯗꯣ ꯀꯔꯤ ꯊꯥꯗ ꯂꯥꯛꯎꯒꯦ ꯃꯦꯔꯥ ꯊꯥꯗ ꯂꯥꯛꯎꯅꯦꯅ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯏꯁꯩꯗꯣ ꯌꯥꯝ ꯄꯥꯝꯖꯩ ꯑꯩꯗꯤ ꯑꯗꯩ ꯍꯟꯖꯟ ꯍꯟꯖꯟ ꯇꯥꯅꯤꯡꯉꯦꯕ ꯏꯃꯥ करी थाद लागूगे मेरा थाद लागसिरा फाइरेन थाद लागूरा बुरबातो नाइजरी Ungil thashu paam jadi langbal thashu patmeli kundule rang shapaka ningon pupinang khulda jai करी थाद लागूगे मेरा थाद लागसिरा 이마게 밍 amta habiba Ibeng ngau kau hi. laifam di kai doiram Sagon man morang le rak. sagon man degi kwa ado ima posit se kamai toge Posit se ngasi ngarang se khara hele sit ba. Nangai di sit te. ado lapoi laphang amada kya kya mungti pi ge La phoi la phang amada ne. Chang dana ne chani yom ba cham yang khai yom ba. Si dana marphu yom ba humdra yom ba sumai tau. adi ꯃꯈꯣꯏꯒꯤ ꯀꯩꯅꯣ ꯐꯦꯁꯇꯤꯚꯦꯜ ꯃꯌꯥ ꯌꯧꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯥꯡꯈꯠꯄꯒ ꯂꯩꯕ꯭ꯔꯥꯕ ꯑꯗꯨꯗꯤ ꯂꯩꯇꯦ ꯃꯍꯧꯁꯥ ꯑꯗꯨꯝ ꯁꯤꯅꯤ ꯑꯗꯨꯝ ꯂꯩꯔꯤꯁꯤ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯄ꯭ꯔꯥꯏꯁꯅꯦꯕ ꯑꯗꯨꯝ ꯄꯤꯔꯤꯁꯦ ꯇꯥꯡꯈꯠꯄ ꯂꯩꯇꯦ ꯇꯥꯡꯈꯠꯄ ꯂꯩꯇꯦꯕꯀꯣ ꯑꯗꯩ ꯂꯨꯍꯣꯡ ꯄꯟꯊꯥꯗꯗꯤ ꯆꯪꯁꯦ ꯈꯔ ꯇꯥꯡꯉꯦ ꯑꯥꯗꯩ ꯇꯥꯡꯉꯛꯄ ꯃꯣꯏꯅ ꯃꯣꯏ ꯈꯨꯊꯥꯕꯤꯁꯤꯡꯗꯨꯅ ꯆꯤꯡꯗꯒꯤ ꯇꯥꯡꯉꯛꯄꯗꯨꯅ ꯑꯩꯈꯣꯏ ꯇꯥꯡꯅ ꯑꯗꯨꯝ ꯌꯣꯜꯂꯦ ꯃꯣꯏꯅ ꯑꯗꯣ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯆꯥꯛꯀꯧꯕꯁꯦ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯦꯀꯣ ꯑꯗꯣ ꯆꯥꯛꯀꯧꯕ ꯂꯥꯛꯄꯁꯤꯗ ꯏꯃꯥ ꯀꯔꯤ ꯐꯥꯎꯒꯦ ꯆꯥꯛꯀꯧꯕ ꯂꯥꯛꯄꯁꯤꯗ ꯅꯨꯡꯉꯥꯏꯌꯦ ꯅꯍꯥꯟꯈꯩꯗꯤ ꯂꯥꯟꯒꯤ ꯃꯇꯝꯗ ꯀꯧꯗ꯭ꯔꯦꯗꯅ ꯃꯆꯦꯠ ꯃꯆꯦꯠ ꯀꯧꯅꯔꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯍꯟꯗꯛꯇꯤ ꯃꯌꯥꯝꯅ ꯀꯧꯅꯔꯁꯤ ꯍꯥꯏꯕꯅꯤꯅ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏ ꯏꯆꯥꯁꯤꯡꯁꯨ ꯅꯨꯡꯉꯥꯏ ꯃꯣꯏ ꯑꯗꯣ ꯏꯃꯥ ꯆꯥꯛꯀꯧꯕ ꯆꯠꯇꯣꯏꯔꯣ ꯆꯠꯇꯣꯏꯅꯤ ꯆꯠꯇꯣꯏꯅꯦꯕꯀꯣ ꯑꯗꯣ ꯀꯔꯤ ꯀꯔꯤꯗꯤ ꯂꯩꯔꯒꯦ ꯏꯃꯥꯒꯤꯗꯤ ꯀꯔꯤꯝꯐꯥꯎ ꯂꯩꯗ꯭ꯔꯤ ꯂꯩꯗꯣꯏꯅꯤ ꯂꯩꯗꯣꯏꯅꯦꯕꯀꯣ ꯄꯨꯅꯕ ꯂꯩꯗꯣꯏꯅꯤ ꯄꯨꯅꯕ ꯂꯩꯗꯣꯏꯅꯦꯕ ꯑꯍꯥꯎ ꯑꯊꯨꯝ ꯀꯔꯤ ꯀꯔꯥ ꯆꯥ ꯆꯤꯅꯤ ꯏꯆꯥ ꯏꯌꯥꯁꯤꯡꯗꯨꯅ ꯆꯥꯅꯕ ꯏꯄ꯭ꯋꯥꯁꯤꯡꯗꯨꯅ ꯆꯥꯅꯕ ꯂꯩꯗꯣꯏꯅꯤ Hayung ko lo'y sonduna Panthaugi sumang mathaubung Jenggoy mai ngau tan sido Jenggoy mai ngau tan sido ꯃꯤꯡ ꯑꯝꯇ ꯈꯪꯖꯒꯦ ꯔꯦꯁꯃꯤ ꯔꯦꯁꯃꯤ ꯁꯣꯝꯒꯤꯗꯤ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯀꯩ ꯂꯩꯔꯝꯃꯤꯅꯣ ꯇꯧꯋꯦ ꯂꯩꯔꯝꯃꯤꯅꯦꯕꯀꯣ ꯑꯗꯣ ꯆꯥꯛꯀꯧꯕꯁꯦ ꯀꯨꯏꯗ꯭ꯔꯦ ꯆꯥꯛꯀꯧꯕ ꯆꯠꯇꯣꯏꯔꯣ ꯆꯠꯇꯣꯏꯅꯦ ꯆꯠꯇꯣꯏꯅꯦ ꯁꯣꯝꯗꯤ ꯆꯠꯇꯣꯏꯅꯦ ꯀꯩ ꯂꯝꯗꯩꯗꯤ ꯑꯣꯏꯔꯝꯅꯣ ꯇꯥꯕꯨꯡꯈꯣꯛꯇꯒꯤ ꯑꯩꯅ ꯇꯥꯕꯨꯡꯈꯣꯛꯇꯒꯤꯀꯣ ꯑꯗꯣ ꯆꯥꯛꯀꯧꯕꯒꯤ ꯗꯈꯤꯅꯥꯒꯗꯤ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯕ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯣꯏ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯗꯨꯝ ꯆꯠꯅꯕꯤ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯦꯕ ꯑꯗꯣ ꯆꯠꯅꯕꯤꯁꯦ ꯄꯥꯝꯕ꯭ꯔꯣ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯀꯥꯟ ꯗꯈꯤꯅꯥꯁꯦ ꯑꯩ ꯁꯤ ꯇꯧꯗ ꯌꯥꯗꯦ ꯑꯗꯨ ꯇꯧꯗ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯁꯤꯁꯦ ꯌꯨꯠ ꯑꯃ ꯑꯣꯏꯅꯀꯣ ꯀꯔꯤ ꯈꯟꯒꯦ ꯄꯥꯝꯗꯤ ꯄꯥꯝꯗꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯥꯏꯕꯗꯤ ꯃꯌꯥꯝ ꯑꯗꯨꯝ ꯍꯥꯏꯅꯔꯕꯅꯤꯅ ꯃꯣꯏꯅ ꯉꯝꯕ ꯑꯗꯨꯝ ꯇꯧꯕꯤꯔꯝꯃꯣꯅ ꯑꯗꯨꯝ ꯍꯥꯏꯔꯦ ꯑꯄꯥꯝꯕꯁꯤ ꯂꯩꯔꯝꯗ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗꯤ ꯂꯩꯇꯦꯕꯀꯣ ꯑꯗꯨꯝ ꯄꯤꯔꯛꯄ ꯑꯗꯨꯝ ꯄꯦꯟꯊꯣꯛꯅ ꯂꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄꯁꯤꯗꯀꯣ ꯑꯦꯁ ꯑ ꯌꯨꯠ ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯗ ꯀꯣ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯒ ꯃꯔꯤ ꯂꯩꯅꯅꯀꯣ ꯀꯩꯀꯩꯗꯤ ꯍꯥꯏꯅꯤꯡꯒꯦ
ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯍꯥꯏꯅꯤꯡꯉꯥꯏꯕꯨꯗꯤ ꯂꯩꯇꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯂꯥꯟ ꯇꯧꯔꯤꯕꯅꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯋꯦ ꯁꯨꯃꯥꯏꯅ ꯇꯧꯈꯤꯕꯁꯦ ꯍꯥꯏꯗꯤ ꯍꯥꯟꯅꯒ ꯌꯦꯡꯅꯧꯔꯒ ꯍꯧꯖꯤꯛꯇꯤ ꯍꯥꯏꯗꯤ ꯍꯥꯟꯅ ꯅꯨꯡꯉꯥꯏꯔꯝꯕꯗꯣ ꯑꯗꯒꯤ ꯌꯥꯝ ꯍꯟꯊꯔꯛꯑꯦꯕ ꯆꯥꯛꯀꯧꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯡꯁꯦ ꯑꯗꯣ ꯍꯟꯗꯛ ꯀꯧꯅꯅꯤ ꯍꯥꯏꯕꯁꯤꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯗꯨꯝꯗꯥꯡꯗꯤ ꯇꯧꯗꯕꯤꯗ ꯍꯥꯏꯗꯤ ꯁꯣꯝꯗꯒꯤ ꯃꯆꯟ ꯑꯃ ꯃꯕꯨꯡ ꯑꯃ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯃꯆꯥ ꯃꯁꯨ ꯃꯅꯥꯎꯄꯤ ꯑꯃ ꯑꯣꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯉꯝꯕ ꯄꯤꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯄꯤꯅꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄꯥꯡꯊꯣꯛꯍꯟꯅꯤꯡꯉꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯟꯗꯛꯀꯤꯁꯦ ꯌꯥꯝ ꯐꯖꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯑꯦꯀꯣ ꯑꯗꯣ ꯌꯥꯝ ꯐꯖꯅꯁꯨ ꯍꯥꯏꯕꯤꯔꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄꯗ ꯍꯥꯏꯗꯤ ꯐ꯭ꯔꯦꯟ ꯑꯅꯤꯃꯛꯄꯨꯁꯨ ꯀꯣ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯕ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯑꯣꯏꯔꯁꯅꯨꯅ ꯋꯤꯁ ꯇꯧꯖꯔꯤꯀꯣ ꯑꯦꯟ ꯏꯁꯩ ꯑꯄꯥꯝꯕ ꯑꯝꯇꯪꯒ ꯈꯟꯕꯤꯔꯝꯃꯣ ꯀꯨꯃꯣꯟ ꯃꯥꯅ ꯂꯥꯛꯄ ꯈꯨꯗꯤꯡ ꯇꯧꯕ ꯏꯁꯩꯗꯣ ꯌꯥꯏ ꯑꯗꯨꯗ ꯑꯣꯏꯅ ꯈꯟꯖꯔꯒꯦ ꯑꯗꯣ ꯏꯁꯩꯁꯤ ꯇꯥꯃꯤꯟꯅꯅꯤꯡꯕꯗꯤ ꯂꯩꯕ꯭ꯔꯣ ꯗꯤꯗꯤꯀꯦꯠ ꯇꯧꯖꯅꯤꯡꯕ ꯆꯥꯛꯀꯧꯕꯁꯦ ꯀꯩꯗꯧꯕ ꯃꯌꯥꯝꯒ ꯑꯗꯨꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯖꯔꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯑꯗꯨꯝ ꯇꯥꯃꯤꯟꯅꯔꯒꯦ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ Kumon mana lakbat khuding mabung mapa oi singna nushina kau banumi nushina kau jabanumi ningol chakauba ningol chakauba ꯑꯩꯒꯤ ꯃꯤꯡꯁꯦ ꯌꯨꯝꯅꯥꯝ ꯑꯃꯨꯕ ꯑꯗꯨꯒ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁ ꯏꯝꯐꯥꯜ ꯋꯦꯁꯇ ꯍꯦꯗ ꯀꯟꯁꯇꯦꯕꯜ ꯑꯣꯏꯅ ꯂꯩꯖꯕꯅꯤ ꯑꯗꯣ ꯂꯩꯐꯝꯗꯤ ꯀꯥꯏꯗ ꯑꯣꯏꯕꯤꯔꯕ ꯂꯩꯐꯝꯁꯦ ꯑꯩ ꯋꯥꯡꯒꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯌꯨꯝꯅꯥꯝ ꯃꯣꯏꯗ꯭ꯔꯣꯝꯗꯒꯤꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯃꯗꯤ ꯗꯤꯋꯥꯂꯤꯁꯦ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯦꯀꯣ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤꯁꯦ ꯒꯥꯔꯤꯁꯨ ꯌꯥꯝ ꯆꯤꯜꯂꯦ ꯑꯗꯣ ꯁꯤꯒꯤ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯂꯝꯕꯤꯒꯤ ꯒꯥꯔꯤ ꯊꯧꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯂꯝꯕꯤꯒꯤꯗꯤ ꯑꯗꯨꯝ ꯒꯥꯔꯤ ꯃꯁꯤꯡꯅ ꯅꯣꯡꯃꯒꯤ ꯂꯦꯞꯇꯅ ꯏꯟꯀ꯭ꯔꯤꯖ ꯇꯧꯔꯛꯄꯅꯤꯅ ꯑꯗꯨꯒ ꯂꯝꯕꯤꯅ ꯄꯥꯛꯊꯣꯛꯄ ꯂꯩꯇꯕꯅꯤꯅ ꯑꯗꯨꯝ ꯆꯤꯟꯕꯗꯤ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯑꯦ ꯑꯗꯨꯗ ꯁꯤꯗ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯊꯧꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯅ ꯄꯤꯔꯤꯕ ꯁꯤꯒꯅꯦꯜꯁꯦ ꯂꯥꯏꯠ ꯁꯤꯒꯅꯦꯜ ꯂꯣꯏꯔꯝꯃꯒꯅ ꯂꯥꯏꯠ ꯁꯤꯒꯅꯦꯜꯒꯤ ꯁꯤꯁꯇꯦꯝꯁꯤꯡꯗꯣ ꯐꯖꯅ ꯅꯥꯏꯅ ꯊꯧꯕꯤꯕ ꯑꯉꯥꯡꯕ ꯂꯥꯛꯑꯒ ꯂꯦꯞꯄꯤꯕ ꯑꯗꯒꯤ ꯃꯥꯒꯤ ꯁꯤꯁꯇꯦꯝꯁꯤꯡꯗꯣ ꯇꯧꯕꯤꯕ ꯑꯗꯨꯒ ꯃꯦꯅꯨꯑꯦꯜ ꯑꯣꯏꯅ ꯈꯨꯠꯅ ꯇꯧꯔꯝꯃꯒꯗꯤ ꯈꯨꯠꯅ ꯇꯧꯔꯤꯕ ꯇ꯭ꯔꯥꯐꯤꯛꯀꯤ ꯃꯤꯁꯤꯡꯗꯨꯗ ꯌꯦꯡꯕꯤꯔꯒ ꯃꯇꯝ ꯆꯥꯅ ꯂꯦꯞꯄꯤꯕ ꯊꯧ ꯍꯥꯏꯔꯒ ꯑꯗꯨꯝ ꯊꯧꯕꯤꯕ ꯑꯗꯨꯒ ꯈꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯅꯣ ꯄꯥꯔꯀꯤꯡ ꯖꯣꯟꯗ ꯈꯥꯝꯕꯤꯗꯕ ꯑꯗꯣ ꯍꯧꯖꯤꯛ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔ ꯑꯩꯈꯣꯏꯒꯤ SP ꯇ꯭ꯔꯥꯐꯤꯛꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯀꯣꯏꯆꯠ ꯆꯠꯇꯅ ꯃꯣꯕꯥꯏꯜ ꯑꯣꯏꯅ ꯒꯥꯔꯤ ꯑꯩꯈꯣꯏꯒꯤ ꯔꯥꯎꯟ ꯑꯕꯥꯎꯠ ꯒꯥꯔꯤ 6-7ꯁꯤꯅ ꯆꯠꯂꯒ ꯃꯥꯒꯤ ꯄꯣꯏꯟꯁꯤꯡꯗ ꯑꯆꯤꯟꯕ ꯖꯒꯥꯁꯤꯡꯁꯤꯗ ꯆꯠꯂꯒ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯣꯔꯗꯔꯒ ꯊꯣꯛꯑꯒ SP ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯅ ꯑꯣꯔꯗꯔ ꯊꯣꯛꯄ ꯂꯩꯔꯦ ꯍꯌꯦꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯦꯇꯔ ꯏꯝꯐꯥꯜꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯂꯩꯔꯤꯕ ꯀ꯭ꯔꯣꯁꯤꯡ ꯃꯆꯥꯁꯤꯡꯁꯤꯐꯥꯎꯗ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯇ꯭ꯔꯥꯐꯤꯛꯀꯤ ꯗꯤꯇꯦꯜ ꯇꯧꯔꯒ ꯗ꯭ꯌꯨꯇꯤ ꯇꯧꯕꯁꯨ ꯎꯕꯤꯔꯒꯅꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯥꯔꯒꯤ ꯋꯥꯈꯜꯂꯣꯟꯗ ꯀꯔꯤ ꯂꯩꯒꯦ ꯑꯗꯨꯒ ꯃꯦꯁꯦꯖ ꯑꯝꯇꯪꯒ ꯊꯝꯕꯤꯔꯝꯃꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯏꯔꯥꯡ ꯈꯔ ꯂꯩꯕꯗꯒꯤ ꯂꯦꯞꯅꯈꯤꯕꯒꯤ ꯃꯑꯣꯡꯗ ꯂꯩꯈꯤꯕꯗꯧꯅ ꯇꯧꯋꯦ ꯑꯗꯣ ꯍꯟꯗꯛꯀꯤꯗꯤ ꯌꯥꯝ ꯆꯝꯅ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯗꯒꯤ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩꯗꯒꯤ ꯆꯠꯊꯔꯕ ꯁꯤꯒꯨꯝꯕꯒꯤ ꯆꯥꯛꯀꯧꯕꯒꯤ ꯀꯁꯇꯝꯁꯤꯁꯨ ꯃꯥꯡꯍꯟꯗꯕ ꯑꯣꯏꯅ ꯌꯥꯝꯅ ꯆꯝꯅ ꯄꯥꯡꯊꯣꯛꯄꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯒꯤ ꯑꯣꯏꯕ ꯑꯦꯛꯁꯤꯗꯦꯟꯗ ꯑꯩꯈꯣꯏꯒꯤ ꯆꯥꯛꯀꯧꯕꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯆꯤꯜꯂꯒꯁꯨ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯅ ꯉꯝꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯟꯅ ꯃꯥꯒꯤ ꯕꯦꯁ ꯂꯦꯚꯦꯜꯗ ꯍꯣꯠꯅꯔꯤꯕꯅꯤꯅ ꯃꯌꯥꯝꯁꯦ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯐꯥꯎ ꯊꯣꯛꯇꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯕꯤꯌꯨ ꯅꯤꯉꯣꯜꯁꯤꯡꯁꯨ ꯑꯗꯨꯒ ꯃꯗꯨꯕꯨ ꯄꯨꯔꯒ ꯆꯠꯀꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯣꯏꯒꯗꯧꯔꯤꯕ ꯑꯗꯒꯤ ꯃꯆꯦ ꯃꯆꯟꯁꯤꯡ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏ ꯌꯥꯏꯐꯃꯤꯟꯅꯖꯦ ꯍꯥꯏꯕ ꯄꯥꯎꯖꯦꯜꯁꯦ ꯑꯩ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯊꯦꯡꯛ ꯌꯨ Ningai chaubi ningol shingi ningai da khambangam halale ningol shinga ngai ngam da lang hai ra ningol shinga ngai ngam da lang hai ra kumon sigi Impact Music on Demand na akanana sandokchaba isay khanbagi thauram ningol chakaubaga mari leinana mayamgi wakhalon amadi isay khanbagi thauram adu batang asida loishinabagi tanja adu laujage amuka hanna Impact Music on Demand gi maikai dagi iramdam asida leiriba miyam punamakta hiyangai gi nini panba ningol chakaubana lakpasida nungaye faba purakpa oirishinu haina pausal bizari